Akashvani Imphal Moirangthem Ibehaibi na pau pajari ahanbada maru iba pau Jeliyarong singi khwaidagi chawba kumhei gan ngai ngasi raija asigi tongan ba mafamsingda pangthoknari Netaji Subhash Chandra Bose ki Chama Kuntare Suba Mapok Kumon Thoram ngasi INA War Museum kam Library Moirangda pangthokre Netaji Subhash Chandra Bose ki Mapok Kumon ga mari lena ngasi New Delhi da pangthokpa Parakram Divas da Pradhan Mantri Narendra Modi saruk yagani amasung Republic Day Parade ki full dress rehearsal ngasi New Delhi ki Kartabiha Park da pangthokre Jeliyarong singi khwaidagi chawba kumhei gan ngai ngasi raija sigi tongan ba mafamsingda pangthoknari raija thaki gan ngai kumhei sei asigi oina None jilagi Longjang khulda ngasi pangthokani thoram aduda Tamenglonggi MLA Janghenglung Panmai amasung Hill Areas Committee ki Chairman Dinganglung Gangmai yauna lusingba kya saruk yagani gan ngai kumheina lakpada raijapal amasung Mukhyamantri Mantri yauna atei lusingba kyana miyamda maruk oina Jeliyarong phurki miyamda yaipa paujel pirakli Rajapal Anusuya Wikenam Haki Paujel da Hai Kumhei Asina Lakpada Raija Sida Laiminariba Miyoi Khudingmak Maruk Mapang Amadi Machin Manau Oibagi Wakhalon Hena Sauksil Hanba Oirasino Gan Ngaina Lakpada Manipurda Santi Amadi Saukhatba Purakpa Oirasino Maki Paujel da Mukhyamantri Nongthoman Biren Hai Kumhei Asina Lakpada Raija Sida Khundaminariba Kangluk Khudingmangna Nungsi Chanana Amata Oiba Wakalda Hingminarasi Gan Ngai Kumheina Lakpada All Manipur Ethnical Socio-Cultural Organization MS Kona Yaipa Paujel Pirakli Netaji Subhash Chandra Bose ki Chama Kuntare Suba Mapok Kumon Thoram ngasi Art and Culture Vibhag amasung INA Local Advisory Committee Moirangna punna sinduna Netaji gi INA War Museum kam Library Moirangda pangthokre Thoram aduda Art and Culture Vibhag ki staff sing amadi INA Local Advisory Committee Moirangi mihutsingna Netaji gi mitamda leisu katuna ikai khumnaba utki Sahi Kudingi Raija Thakta Nimit Asi Palan Tauduna Lakoni Sahi Asigi Oinati Haujik Raija Sida Oiriba Tangdu Leita Dabagi Pibamna Maram Oiraga Thoram Asi Samna Pangthokpani Haina INA Local Advisory Committee Moirangna Phongdorakli Thasi Tara Nepalda Bisnupur Jilagi Kha Khunouda Koki Khulai Paibisna Nongmaina Kaptan Hatlongkiba Misam Mari Asiba Hakchang Ngasi Rimski Moktagi Loduna Lerol Challagani Ngarang Ningthaukhong Kha Khunouda Pangthokpa Paugi Mifam Amada JAC against the brutal killing of 4 civilians at Ningthaukhong Kha Khunou by Kuki Zo narco terrorist na wafam asi phongdokhibani JC asina makhatan hai marali jadraba misam kayagi punsi amadi lanthum ngaknaba misang mikhai naidaba security forcing thambinaba sarkar da taksin khre masi thabok oina pangthokpirakani hainasu sarkar gi maiketagi thajaba pirakpa leire Marak asida asiba haksak sing ado ngasi rimski moktagi loduna Ningthaukhong Kha Khunouda pukre hairi Leibak asigi mudra manga suba Ganatantra Divas Palan ga mari lenana thasi kunmari amasung kuntarukta Imphal manungda lambi chathok chasinda ahongba khara leigani hairi Traffic Control Police Wing SP na thokpa cherol amada hai Lilong amadi singjamai romdagi lakpa heavy vehicle singna Pisum Thong lomda aduga Moirangkhom lomdagi lakpa atei public vehicle singna Kaisam Thong lomda chatkhigadabani Mayang Imphal lomdagi Kaisampat tamna lakpa gari singna Tidim lambi natrak wahingbam lekai romda chatkhigadabani Koirengai romdagi Khongnang ani karak tamna lakpa gari singna Dingku Road natraga Assembly Road romda chatkhigadabani hairi Imphal East romdagi Sanjen Thong amasung Minu Thong tamna lakpa gari singna Lamlong Thong Loklaubung Thongpu Thong amasung Singjamai Thong lomda chatkhigadabani Uripok Kangsup Road tagi flyover bridge tamna lakpa gari singna Nagamapal romda chatkhigadabani New Kasa romdagi lakpa gari singchu Nagamapal natraga Kaisampal lomda chatkhigadabani Tidim Road tagi Kaisampat tamna lakpa gari singna Wahingbam lekai natraga Mayang Imphal lambi romda chatkhigadabani hairi hairiba numising asigi ayuk pung 6 makhai dagi hauraga thoram pangthokpa loidriba phawba gari chathok chachingi awongba asi chanagani hairi Bisnupur Jilagi Koktadagi drug yonba amadi puthok pusin tawba miyosing dharmagi oiba thabak thoramsingda yahondanaba ngasi All Kokta Coordinating Committee Jamiat
Ulama Bishnupur amasung Clean Koktana Warip Lokre Warip asi ngasi Kokta Bazar da leba All Kokta Coordinating Committee Office da pangthokiba mipam amada lokhibani hiram asiga mari lenana pharaba miyoisungu sarkarna ain yoiba thabak matik chana lokhat pinabachu mipam aduna warip lokhi mipam asi ngarang Bishnupur District Police Command na Bishnupur gi Tera Urak Crossing da gari ani da lakpa miyoi mari dagi lupa koti ani henbagi heroin powder kg ama henbagi polamsing phakhiba thodoka mari lenana pangthokpani hairi Bharat Joro Nyai Jatra ngarang Meghalaya gi Rivoi Jila yaukre Jatra aduna mafam adu yorokpada miyamna lambi gi nak yeta leptuna taran oki tungda nongpoda leiba Pahan Siam Stadium da pangthokpa miyamgi mifamda Congress lusingba Rahul Gandhi na wangangki Manipuragi haukiba kilometer lising taru sakte tarahumde sang chatkadaba Bharat Joro Nyai Jatra khongjat asi March ki tang kunda Mumbai da loisingani Tabiriba pawasa kasbani Imphal dagini Netaji Subhash Chandra Bose ki mapok komonga mari lenana ngasi pangthokpa parakram divas ta Pradhan Mantri Narendra Modi saruk yagani thorom masi ngasi numidang wairam New Delhi gi Lal Killa da pangthokani numit asi English singani kunma thodagi Bharat naning tamba phangnaba hotnaba thawai katkiba thoba singbu ikai kumnabu utpa oina Netaji gi mapok numit asida parakram divas haina palan tawduna lakpani ngasi Lal Killa da thorom asida saruk yaba lakpa miyamna Netaji amadi Azad Hind Fauj Bharat ki ning tambaga mari lenana laukiba thaudang photo amadi document da yengba yagani Pradhan Mantri na ngasi dagi hauraga tha asi kuntha mathai phawba chathagadaba Bharat Parbagi thorom su hawdokani numit mapani chathagadaba Bharat Parbagi thorom sing asi Lal Killa gi Madhav Das Park amasung Ramlila Maidan da pangthokani Republic Day Parade ki full dress rehearsal ngasi New Delhi gi Karta Biha Park ta pangthokre Vijay Chowk tagi hawkiba rehearsal parade adu Lal Killa da loisinki full dress rehearsal parade asi mai pak na pangthokna bagi damak Delhi Police na akanba sechin thorang kaya lokhatki Mapal Thoram Mantri Dr. S. Joy Shankar Hairi Bharat amasung Nigeria laibak anina energy mobility sector da tengbang pinaba amasung laibak anigi mari hena phagat hanaba wafong kya yanakre Abuja da pangthokpa taruk suba Joint Commission mifamda Dr. S. Joy Shankar na mahakapham manaba Nigeria gi Yusuf Tugarga phaminaduna power transport healthcare agriculture amasung security gi matangda khanaki Makatana laibak anigi marakta sel thungi lamda hena sakwat puraknaba paikhat pa yaba thabak singju paikhat lagani hairi Ajodhya da leiba Ramlila Mandir ngarang Pradhan Mantri Narendra Modi na pran pratishtha tawraba matung ngasi misam miyamna lai khurumba yanabagi hangdokre ngasi ayu pung 3 dagi hauna mafam asida miyoi lising kyana lai khurumbaga laknaki ngarang pujari singna lai gi thorom loiraba matung Ramlila gi muti maikum hangdokhibani maikum hangdokpagi thorom aduda lebak asigi masak nairaba miyoi kyana saruk yakhi Lebak asigi awang thangba sarukta lairiba rajya singda ingbagi sang hengalakli Med Department Hai lakiba numit kharani dasu Uttar Pradesh Punjab Haryana amadi Chandigarh gi mapam kharada ingbagi sang hengalaba yai Asian Football Confederation Cup ising ani kulumda da Bharat amasung Syria aroiba group stage gi match ngasi thengnaragani match asi Qatar gi Al Bayt Stadium da ngasi numidang wadam pung 5 da sanagani AFC Cup lising ani kulumdai asi mamang chahida China da pangthokani tawrambani adubu COVID-19 na maram oiduna cup asi Qatar da oina pangthokpani aroida da maruiba pau amo Jeliyarong singi khwaidagi chawba kumhai gan ngai ngasi raija sigi tongan ba mafam singda pangthoknari Netaji Subhash Chandra Bose ki chama 19 suba mapok komon thawram ngasi INA War Museum kam Library Moirang da pangthokre Netaji Subhash Chandra Bose ki mapok komonga mari lenana ngasi New Delhi da pangthokpa parakram divas ta Pradhan Mantri Narendra Modi saruk yagani amasung Republic Day Parade ki full dress rehearsal ngasi New Delhi gi Karta Biha Park ta pangthokre pauloi jare